Image PAODAM Ming Tabiri Basumbu Yimnam Anuradha de Bine Kono Kuramzari Housing Maroi PAODAM Ipai Pusing Inat Lininga Marilena Tambiran Sana Konabaki Masadasi Ekana Mahantana Tambatangai Petre Haina MP Ngomsabimol Akoisam Pondokre India ke Prime Minister Narendra Modi Manipur da lakpagi matangda BJP State Office da pau pirakpalaitri haina BJP Manipur State ke General Secretary na haikre Numi humni chathakadaba capacity building program on natural dyeing technique thawram ngasidage hodokre Loinana not only India da ichawgam mari leinaba thodok singa mi manga lekhidre Hausa Pausana Bizari Nasigi Mironta Aikuina Tinariba Awaba Kudong Sadabakaya Tohliba Amasung Tohanaba Sinadagla Pumba Maitiba Piminaduna Nungaya Pava Tangdulaitaba Amasung Miamna Ikaikumnaba Iramdampa Amapuranaba Ekoi Punna Hona Minerisi Haina in a Manipur Parliamentary Constituency MP Dr. Angomsabimola Koisamna Pondokre Ibado Sangmining Tautoga Lopa Kaksanga Sinduna Jahi Kudingi Oina Pangtopa Kaksange Puariga Sagonari by Ibado Sangmining Tauki Yang Kumaiga Loinana Hegru Hidong Bage Taramda Wapamase Dr. Angomsabimola Koisamna Pondokibane Kaksange Sangmai Turenda Pangtokiba Taramada Dr. Angomsa Bimola Koisamna Makatara Duna Hai Ipai Pusingna Inat Lininga Marilena Tambiram Laba Sana Konabagi Masad Ase Equina Manghanana Tambatangai Padre Ngase Pangtoliba Puariga Sagonari by Hiang Kumai Asiga Iroinana Ekoi Ngase Manipur the Togliba Irangasina Marambodaga Mayumakai Laser Balance and Aduna Rally Camp Singda Wana Ladyba Makoi Gidamalta Equina Kaudaba Pay Aikoigi Haukraba Puarida Chaitare Kundakpa Kumza Lisang Masanipan Marputara Matoigi Lan Lisang Machamapan Nipunipan Nipumapanda Tokiba Totokia Adukumna Ngasisu Aikoigi Hingleba Miron Asina Tengnariba Kudong Sadabakea Asisu Kaudaba Pay Aikoigi Iramdampa Asi Kadaidaki Kamdona Chatkane Haibagi Mayonda Jumnaba Ngasigi Hingleba Mironda Aikoigi Asoba Todanglai Hainasu Pondoke Ibado Sangmining Tautawan Lob Kaksanga Sinduna Sai Kudingi Pangtutuna Lakbai Yang Kumaiga Loinana Haigru Hidumbage Tarampa Aduge Hidanabada Naurem Zotis Langsai Taunage Tengmai Lepkibana Toksom Kalbenda Kaksanka Kalagi Tengmai Lepkibabu Mari Amada Mike Tiba Piramduna Naurem Zotis Langsai Taunana Hitoiki Ngasigi Hiang Kumaiga Loinana Haigru Hidombaki Tarampa Aduda Ibado Sangmining Tau Ge Laigi Tengmaina Katrimayum Pigos Allies Party na Lepki Aikogi lining the Kusam Navunatana modern sporting Sumari Lenava event Masuk Sound Sembase Matang Sumai Park Nasembo Isunu Haibase Mayam from the Tamjaningi Adugaru Beda Sugumba Kumai Harao Masung Aikogi Sanabi Pangtok na Aina Iresa in the Ningsing Janing Badi Nasi Aikogi Iramda Manipuri Oiliba Pibam Milising Kaya Mayum Makai Tadokuna Mayum Hanjan Mangam the Ladiba Manipuri Nasigi Ladiba Punsigi Tanka Gase Aikoi Hingi Bangasigi Mehoro Lokoina Kaudaba Pai Bizoy Govind Sebayat Committee na Sintuna Chanigani Putari Soba Haigru Hidong Bage Thoram Bizoy Govinda Tangapa Sagomana Pangtokre Ngachigi Chanigani Putari Soba Haigru Hidong Bage Hidongba Anina Laida Atempo Kalaba Matung Hiang Tanaba Hauke Ngasagi Hiang Tanaba Adu Makatang Bada Sagombanta Amodonda Akam Bleka Dege Hidang Mayum Rambi Charma Sahikunitoi Apopa Hidang Mayum Bigyanra Sarmana Tengmai Lepana Governor Trophy Lauke Amadi Awang Tangbada Haikru Sagon Band Maino Leraktage Haikru Samp Lamjingba Chahi Kunipanta Apopa Manihar Maitena Tengmai Lepana Nisupatake Razagi Taurampa Dada Manipurge Governor Azekumar Balagi Lunabi Zotibala Bizoy Governor Sebayata Committee President RK Ras Manishana Sagomana Assembly Constituency MLA RK Imo IMC 1 number 7 ge cooperator RKG Tenda 1 number 10 ge Salam Tikend 1 number 24 G Bino 1 number 4
L. Arvind Kumar 1/3 Hizamp Newton Chandrana Sarugyakhi Hariba Thorambasi Ningtho Palingai Madamdaki Chahi Kudingi Langmangi Taramatini Panba Haikru Hidombake Thorampangtho E Maitege Ariba Laisem Lond Taipung Semlakpa Amasunga Haksanga Semlakpagi Laidonda Adubu Tharopo Ina Putoktuna Kumagi Monda Utoka Miambo Kanganaba Honaba Amakanani Border fencing Karakpa Amadi FMPR Lokthokibaki Mayota United Naga Council na Chalibata September ki tang nipandagi Nagataba Mafam Singna Lalu Itik Tauba Amadi Border Putok Present Tauba Thingma Thambagi Kongzang Sangsalakani Haina Lauthokre Hiramasaga Marilainana UNC gi Information and Publicity Shalna Thadorpa Seronta Amagi Matungina Hariba Warep Asi Mamangtha August ki tang Taramathoida Phamkiba UNC gi Presidential Council Mifam na Laukibani Panbayabadi Border Fencing Karakpa Amadi FMR Lauthokibagi Mayokda UNC na Kongzang Sangsingani Haina Manipur Amadi India Lengakta Anirak Hanna Warisana Kibalai Krabani Sahi Ani Makai Helaklaba Manipurgi Irang Asige Warushinda Ama Adhuba Matamda Puraknaba Honabiyo Haiba Tongan Tongamba demand kaya yauba memorandum ama India ke Prime Minister, Home Minister amadi President da Citizen for Justice Manipur na Patient Kray Haina Phongdorakli Ngasi Manipur Press Club ke Thangsang Hall da pangthoke ba pawgi mi phama amada Citizen for Justice Manipur ke convener Khaidem Manina wafama se phongdoladuna hai Manipur da thole bai iranga se ge evaluation tha ama purakpa ngamdana ngasi phawba laikibana miyamba awaba kaya mayongna duna leiri Lamdam Masagi Demography Amadi Economics da Yumpampo Oiduna Mapan Lamdaki Naronda Changlapa Kulki Militant Singna Manipuri Saktam Thawanaba Honarakpada Thorakpa Iranka Amani Kuki Singna Makoi Apikpa Purupa Amani Apikpa Purupa Amada Achawa Purup Singna Hantana Yingbide Haiba Wapam Kya Sisnaduna Tongamba Makoigi Administration Taliba Asi Maram Chade Masi Khangna India Lengana Tabak Toba Pai Lamdampa Amada Tiranka Amada Puru ki state Amamam Pikiba Ngasipa Walai Kidri Masida Natana state Amada ethnic da best Tauduna Lebakama Senkiba Late Lunana Apipa Purupa Amada India Gamenna Tongamba Miyanka Amayenduna state Amapiba Haibasi Janade Masida Natana Mapant Lamdagi Narunda Sanglapa Mitop Singh Thingnadaba Center na Lokapam Thokpa Tabak Singh Lokalak Tabani Amadi Masage Saktak se Yaudana Sanglapa Miyoi Singh Tidongnaba India Gamena Honapam Thoi Manipuda Ladyba Mapan Lamdagi Sanglapa Mitop Singh Kanduktuna Thamba Lenga ke Tabak Kauba Matamda Khangna Kaduriba Miyoi Adugi Mari Makong Kumna Tidokpa Mathau Tai Phongdoki Then election pada 2013 reality to Gayada same year before masi ayana yandaba constitution yandaba pona masi ki pona se honorable president na honorable prime minister na home minister na honorable governor na khangire araga India ke Prime Minister Narendra Modi lakpage matangda BJP state office da pau pirakpa leitri karigumba lakpa taragade miyamna thamliba apamba aduma party na sukhale haina BJP Manipur state ke general secretary ke sarkamana phongdokre ida leiba BJP state office tamban sanglenda pangthopa pawgi mi phampa amaka marilena na pawmisang na hangba wahange pakompira duna hai thasige ani subasayol pawgi manungda India ge Prime Minister Manipur da lakani hariba asage matangda sabsaba official oiba paw amata party office ta pirakpa leitri karigumba mahana status da lakpa taragade lamdam asada thogleba watoka sige matangda miyamna pamnariba asima party asina su chapchana thazaba thamle phongdoke status da popular government ama lainana bagi matangda mangna hai BJP na su hena lengak ama leiba pami adubu leiriba lamdam asige tangdu leita daba phibampa
amagi matung ina Home Minister na su thamkiba popular government ama thamgani haikiba adugi matung suksoi soidana leirakani phongdokhi paugi mifamba aduda mahana hai NPCC ki OBC department ke chairperson Sakira Amana social media da phongdokhiba wafamba adugi matangda cyber crime police da FIR ama lodge tawkhre Loinana Trinamool Congress ke MP Mahua Moitrana Union Home Minister Amit Shah ke mathakta phongdokhiba nungaitaba wafamba amadi India Alliance ke member amana Prime Minister Narendra Modi ke apokpi राजनीति का करीशु मरी लेनदबा अदुबो अथिबा वाही वाता क्या सिजनखिबा अदुगे मयुक्ता बीजेपी मणिपुर स्टेट ना मखोइगे मतकता थबक लौखत पिनाबा FIR लॉस तौख्रे फंगदोखे ना कोई सरकार हम सेमबायसे सिदी सोलुशन सेमगनि हाबे इन हाज हाइजरबदि सरकार हमनि सोइदन सेमगनि मरमदि अखोइगी लैरिबा फिबम जिदा Ila na yung condition ng sweram la gadi kreator gadi sarkar sembi dudi Home Minister hai gana ay humna te sembi ge dudi ke problem na ten Prime Minister Narendra Modi na Manipur da lakpa laktaba thoidokte Manipur gi issue ase resolve toba aduni maru oiribade haina Manipur Pradesh Congress Committee ke Vice President Harish Goswami na phongdorakle Wafama Singh ase BT Road ta leiba Congress Bhavan na pangthokiba paugi mifamba amada Prime Minister lakpagi matangda ngangnariba asege matangda hangba wahangi pokhom piriduna phongdokhebani pangthokiba paugi mifamba aduda mahana hai BJP party ase Manipur ke lehauga chanadabagum tawre party asena Manipur da hek lakpadage hauraga jun tarani pange thaudoktage mathang tholakpaduna ngana Manipur crisis haiba ama abo thoktana ngasi miam khamthengna wanare mamangai dage hauna BJP na iramdamba asida amamba itihas adam semlaga lakle irandamba asida amamba itihas ama semi haibege kudamba ase irandamba asida buffer zone thamzinba zero festival ge paulo wasatpada Manipur thaba gari janghanna bana chingba ge thodok ya asini maru aina ko ge kulai paiba singna mayum makai mai thadokiduna lanjingnaratuna rally camp ta leiriba IDP singka ase housing makoina phibam sadana leiriba ase thakut taret farak labani Masiso amamba itia sembani loinana rally camp singda leragliba IDP singe phangpham thokpa hakha amade thakudenge phangliba chaktum asige matangda laingana kaithokliba sempham singe matangda press media singda tholakhibage matangda MPC sinasu chatuna achuma aran thigatke moirangdagi miyoi amarsu RTI thaduna hanjenta khangangkiba leikre adupo chapsaba pakumamata pirakhide ahanbagi oina piramdrabasu akonbada pakum pirakhi adupo lengangna yengadaba pochai singke pifam thokpa adu moirangi MLA na masagi resource tage karamna yelebano haiba asi achowa wahang ma odagle loinana one time pa allowance pawba MLA masadage yeli haiba ase matu karamna no government na yengadaba singke MLA masana karamna yelebano haiba asige achum aran thigapiu maram asruna masigi matangda Home Department na judicial inquiry ama tawbaga loinana su moto case ama lokhapi phongdoke Mauna Hai Prime Minister Narendra Modi ke Manipur Khongsada ase mahak laktaba thoidokte khwaidagi marudi Manipur gi issue ase Manipur gi integrity kahendana loishin ba adune phongdoke integrity kahendana Manipur santi bumi bayani Mia apagi Modi lakre adu khanda nati ai na nai moto ma lakko loina santi bubiro pada nati santi buku matanda Manipur gi integrity territorial amasung administrative kahen binu asum chumda aran mayam tai no kamain to no ti yen birakanda apagi mai kun thukpa punishment thagada thobo dani bibi wai bofam stam lai tenden thank you DFO Bisnupur Waikamp Ramabai Gimiang Makada Sustainable Color from Nature under Rising Accelerating MSME Performances
ramp scheme pa haiba numituni chatakadaba capacity building program pa on natural dying technique Taram division and forest officer Bisnupur forest division amadi Department of Textile, Commerce and Industry, Government of Manipur ga punna khusamna sinduna ulau awang lekai community hall danga sideke haukre. Taramadu Bisnupur Forest Division ke Range Forest Officer RK Sadananda, MS Instant Dyeing and Printing Industry ke founder National Awardee, Oinam Prosendro District Coordinator, Nand Farm, The Land, Nambon Block in SAS MSR, LM KSH, Abisina Atoba Mitungland Oina Sarugyaki. Tarambaduda VLF Ahum Lamsing Maira VLF Ulau Awang Irig VLF Tiampa Amadi Mangal Laibi VLF Ulau Makage Thomi Kuntaruna Saruki Aduna Matokaramna Natural Dying Taugani Haibiki Techniques in Takbitambiki Taramatuga Marilanana Bisnupur Forest Division Range Officer RK Sadanandana Pondo Kibada Micro Scale Entrepreneurship Income Hana Langnaba Performance Hanganaba Taramba Se Pangtopani Makata Naso Bisnupur District Tungan Tungamba Mapam Singda Sugumba Program Asi Makatana Pangtopada Miamna Susarugia Bio Haiki Liberiba entrepreneurs Hariba training asibu kudong sabal participate taw na ba kudong sabal lobby o haina Bisnupur Forest Division ki mahot sindaduna mayang pungning tingsinjari. Haukiba Augustage Tankun Direktegina Kuntramatui Papa Nehru Indoor Stadium Chennai Tamil Nadu da Pangtokiba Children and Cadets Boys and Girls National Championship 2025 da Saruki Yaruba Amadi Medana Fanglaklaba Sanarishing Opogi Taramba Ama Zoishana Retrita Oinam Kendra Development Organization Sinduna Asipang Thokre Taramduda PWD ki Retired Chief Engineer Yumnamp Joy Kumar Bisnupur District Kickboxing Association ke President Songtham P Ibohal Oinam Municipal Council ke ex-President Maibampa Manglemba Kishant Sangha Manipur Prant ke President Nangmairak Pump Indubushant Social Worker Oinampa Ibo Chawuna Athoiba Mitunglan Sing Oina Saruya ke Taramduda Bisnupur District ke Kickboxing Sanaroi Manga Gold Medal Lauraklaba Laisamba Malengamba Amadi Atei Sarukya Kiba Sanaroi Sing Samura Lakpamp Ganapiari Koirak Pump Toitoiba Lama Pump Yohenba Sayonba Sanasampa Amadi Makogi Team Manager Toksampa Kedana Laiparenka Sibiduna Natki Lengyanje Yanduna Amadi Kudon Pot Biduna Taramna OK Loinana PWD Retired Chief Engineer Yunam Soikumarge Maike Dige Gold Medal Lauraklaba Malengambada Lupalising Manga Sarukyariba Sanaroi Marie Amadi Makoige Costa Lisenga Ohum Mana Oina Pituna Puni Tawaki Development and Protection United Voluntary Organization Nambonge Kuntra Suba Foundation De Taram Public Hall Nambol Kaitindanga Sepang Tokre Taram Aduda DPU VOG Advisor Loinana Retired Additional Director Agriculture Department Government of Manipur Yunam Nabakishore Nambol Municipal Council ex-President Loinana DPU VOG Advisor Texamp Ibocho Retired Principal Nambol Sanoi College Loinana DPU VOG Advisor AMP Ibohal Technical Committee Manipur Wildland Authority ke Chairman Loinana DPU VOG Advisor Dr. K.H. Samuel Amadi DPU VOG President T. Khaba Kumana Toiba Mitunglen Oina Sarugyake Taramaduda DPU VO Nambolge Layo Kraba Member Singe Mapamda Leishu Katpagaloinana Minute and 2 minute leptana Ikaikamna Board K. Taramaduga Marilanana DPU VO Nambolge General Secretary Toishong Toksom Lamsing Bana Pongdo Kibada Chakapa Kunai Ama Wainana Bagidamata Aikoi Kudimaka Amato in a Punsinduna Aigi Migi Naidana Kunai Asida Ladypa Awat Pasang Puna Menka Minaduna Hena Chakapa Kunai Ama Ohela Se Haiki RK Misant Awang Posamamna Sinduna Raskumar Lairensana Ningsing Mana Lantopa Tharamp Ngasi Manipur Press Club ke Lokta Hall da Pangthokre Tharumduda Imphal West Jilla Parishad ke Chairperson Dr. Al Bobby
Awang Posambam High School Retired Assistant Teacher R.K. Nimaichan, Posambam Zilla Parishad ke Chairman M. Mangi, Kasamba Training Academy Yampalge Director Amadi International Speaker Dr. Hedoseta Kwairapampa Amadi DM University Statistist Department ke Head of Department Dr. O Domana Mathangsana Vice President Amadi Guest of Honor Oina Sarubia ke Bagaloinana Laikidraba Raskumar Lerensanage Pododa Leishu Katuna Kai Kunabo Utke Amadi Nat Sankritanda Pungda Miamna Toido Henduna Sakang Naraba Namairak Pamba Manglem Pabu Arang Pamda Kongpamp Ibomsa Yumkai Bump Ibomsa Amadi Moibungda Sagol Semp Iboyaimada Handak Sayi Asige Oiba Raskumar Lerensana Ningsing Manapiduna Ikai Kamnabo Utke Taramaduga Marilenana RK Mission ta Awang Posambange President RK Gunya Chandrana Pondorakpada Raskumar Lerensana Haidiba Misakasi Hinglinge Matamdage Miyange Yaipana Bohonaramba Achoba Tautang Kya Loramba Misakamane Mazidanatana Lamyamba Hisam Irabot ke Matung ke Inaduna Lamdam Basida Ladiba Pongka Moibunga Amade Arangpangi Tabak Tauri Basingbo Hena Chakunaba Honaramba Misakamane Mazidanatana Posangmanda Ladiba Posangmamba High School Sagapada Masagi Poketake San Potokuna School Linkatpada Sobatang Laurambe Loinana Handak Jahidege Hauduna Pangtok Leba Award Yentopage Tarambase Matang Sahi Singdadi Hena Sauna Pangtopa Ngamnaba Honagani Hanya Sopondoke. Iraboti Tungin Mama when the Yam Sang Tauhi Aduga Mat 1972 Like he did Maramaduna Aina Rasa Shilling the Paku Jaragasu and the poison at the Sadabaduna Maramoduna Antata Uganati Masina Aham Pangsani Gurukula Cultural Academy ki Taradre Soba Papakumont Pangtopagaloina Academy Asina Lisangani Kunmanga Kundro ke Oina Putopa Anova Production Sridam ke Kupungba Haina Mingtonba Dance Drama Wood Cray Manalanto Cray Zen Manipur Dance Academy ke Auditorium da Pangtopa Thorampa Aduda T.S. Debrata Singh Speaker Manipur Legislative Assembly M. Gunindro Singh President GKCA and Amosana Devi Sanginate Academy Awardee Amadi P. Bila Singh Director J and Manipur Dance Academy Impalna Atoiba Mitung Toromapu Amadi Akanaba Mitung Waina Saruvia K. Taronga Mari Lenana Manipur Legislative Assembly Speaker T.S. Debrata Singh na Hai Aikwigi Naha Singh na Sakaiba Ngamdana Ladyba Talent Singh Adu Mapung Mari Pana Asi Gurukula Cultural Academy ke Chahi Taratre ke Kongsat Asida Kari Thabak Tharom Singh Taukrabake Makatana Kari Thabak Taugadari Haibasu Kanganinge Academy Asana Lenga ke Maike Dege Karigumba Matenka Panghaningba Lai Haiba Asida Karamba Departmenta Kanaga Tanaraga Yagani Haiba Adu Kanaraga Matenka Panganabage Kudong Saba PBU Lamdamasige Artpo Chakwanaba Honabada GKCA nasu azobo thodangka lautuna lakliba asidage amuka hena makatana lobi phongdoke ngasigi thorampa aduda Gurukula Memorial Award 2025 sangngairaba pungi guru nangmairakpamba Manglem Babu Singh Amadi Isagi Guru Yumnam Samu Singh da lanthoke bagaloinana Laikhidraba Guru Taurim Kula Amadi Academy asigi layokraba gurugi mitamda hailai katna Ikai Kumnabo Utke Amadi Anova Production Sridam Keku Phongba Mianda Utke. Ngasai ngambi bersih bersih hai berdaya awalnya. Lady dum leba, mati Phong penjana mahung khana sakai dum namda dum leba. Talent sing dua kau nak kamaina maka pan satu orang jadi hai bersih kena bermatu Thailand kali.
State Highway Amasu Oidiba welcome to Kumbidake Wangu Pawki Lambike Porter Hall mention Bigi Tabak Sahisigi Zulaitada Kumbi Bazaar Development Committee na Lusinduna Tongan Tongamba Lup Marigaluina na Miamge Matina Porter Hall Menduna Lambi Samlakiba Mapung Pana Loishin Kidaba Adu BJP Kumbi Mandalge President as Angausanana Miamda Warudagano Lambi Ase Emelena Tha Anigi Manungda Lambi Ase Black Topping Tauduna Semlagani Haina Miamda Hirambadagi Tokibani Miamda Hiramkibagi Matamba Tha Ani Paubasinda Authority na Lambi Azi Sambi Drabadi Miamna Angamba Mateng Tonaga Porter Hall Manson Bigitaba Makatana Tauragani Haina Kumbi Bazaar Development Committee Chairman Social Activist Zaya Kangembana Pondorakle Wapamasing asi Kumbi Kaitelda Mapungo Iba Tautanka Lokiba Tongan Association Sing E-Rickshaw Auto Bus Amade Farmers Association Ge Mihotsing Yauna Pangtu Kipa Paugi Mipamba Amada Pondo Kibane Mana Makata Kibada Development Taubada Kanana So Atingbalate Adabu Development Tamulakta Badage Lambi Sembagi Tabaka Asi Paikatpani Aduga Maduki Damakta Tagatpagi Mahota Mia Mangda Hulaga Ngang Banuaite Haidiba Lambi Semba Asi PHC Kumbi Pauba Porter Hall Melaga Makataba Asidi Tha Ani Asi Ngaikisi Haidana Ngaisarakpani Hairaduna Lokente MLA da Lambi Sige Matangda Taksing Gadabadu MLA ge Awaba Yenglaka Lebak Sige Oidiba Letalage Prasam Miamge Sato Sarsinda Tengnariba Awaba Kudung Sadaba Kea Sidki Kanaduna Miang Bidamakta Ngamzaba Kharadang Tausaba Asida Kanagumba Atopa Amatagi Thawen Sing Leite Assembly Constituency Asigi Mapi Mapa Oiriba MLA Miam Tinba Mapamba Amada Politics So Yaudaba Ngamzaba Khaziktang Lebaki Tausage Haiduna Toksarapa Equise Miamda Yamna Lana Wanba Mongda Miamdage Paisa Kairaga Sorok Semba Poketa Lupa Amapauba Laitaba Mina Sorok Semba Makatana Garigi Lambi Semdabano Haina Meda da Pondokiba Adu BJP Kumbi Mandalge President S Angau Sanana Miamda Emelena Lambi Semlagani Haina Thazaba Pibidagi Tokibani Hairaduna Prasam Miamda Lana Uhanaba Wapam Sing Miamge Mapi Mapa Ama Oina Concerned MLA Ama Oina Asikumba Lebaki Tautang Lauzadipa Praza Aikoibu appreciate Tobagi Mohota Handaba Thakta Karim Nabiba Ase Kandem Tauzadi Matunda Ngangbigano Praza Aikoibu Nuksi Biduna Konsen Bedaka Sapatharange Tabakta Chamina Bagi Mohota Hene Hena Ninga Hananaba Thawong Chatarakasi Tobigano Hanesu MLA Mapamda Abel Taurakli Hene Hena Kuda Ninghanaba Usitawid the Bagi Wangang Tawiba Masimatang Tobigano Haina Print media gi khutang dagi honorable MLA gi mafamda khuramaga haizari Northern India da Isauga Marilena ba Thaudok Singda Yamdrabada Mioi Manga Sede Akaka Arau Yauna Nongkana Subana Maram Oiduna Capital Delhi gi Turen Mapanda Leba Mioi Lisang Tararam Sapada Gada Putokre Hairi Kumsi Sahida Kumgi Nong Monsoon Season da Miamna Oba Kaya Mayunare August Kakta da Mioi Jamaga Contrale Kidre Luinana Yungke Kaya So Mangta Kray Zamuenda Kasme Himachal Pradesh Uttarakhand Amasung Punjab ke Mafam Kaya da Hausaksu Isauge Awabanangli Janai Amasung Tawi Turen Singhi Imai Danger Magtage Wankana Cheli Turen Singhi Pathokpana Jeliba Ishina landslide Toktuna Lambi Kaya Mahantan ke Zamu Amasung Himachal Pradesh ke Singhe Mafam Singa Atega Lambi Paunadre Hairi Zamu Amasung Himachal Pradesh ke Rajouri Amade Mandi District Singda Ngasi Mioi Mangale Kidre China na Soba Perata Mapang Toktuna Anoba Kulai Sing Drone Yauna Military Hardware Ngasi Utkre Madu United States Amasung Makoigi Kongu Singda Tasena Pausenama Pibani Hainari Tarambadu da President Xi Jinping na Lebakun gi Makok Thongba Singbu Yumbu Oina Taramna Oki Makoi Eduki Manungda Russian President Vladimir Putin ta Amasung North Korea gi Kim Jong Un Yauke Xi Jinping gi
chakhulagliba sakti adu ngasige peretna world utbani hairi so aduda gom killer missigned the royal wingman drone amasung robot warps yauki janana makhanikya gi kulai putopangami habisu utbani hairi Hausak sanbagi pau bizari District Congress Association Ziribam ne sinduna thasage August ke tang kundagi hauduna Ziribam ge Bapupara da Leiba Lamland Community Hall kam Kangsangda Ziribam Kasar amade Hailakandi ge Kangkota Kumathoina Sarukya duna sanariba Taramanga Suba led RK Lalasana Memorial Mix Kang Tournament 2025 ki ngase sanakiba aroiba preliminary Lake Round Mazda Yawan Club B Champanagana Lake C Babu Parabo Panchan Taruk Marida Mighty Biki Hayenungtin Punga Amataba Matamda Sanagadaba Anish Suban Knock Round Mazda Lake B Babu Paraga Kasar Kankot Kasarga Sanagani An Bahab Mamanda Yawanda Club B Champanagana Lake C Babu Parabo Panchanta Homa Madam Mangsin Taduna Lake Ham Matung Abibam Matamda Yawanda Club B Sampanagana Legacy Babu Parabo Pansan Taruk Marida Mighty Babi Crane. House a Karoba the Maroiba Pao Manapizere Ipa Ipusanga inat lining a Marilena Tambiramba Sanakuna begin Machad Ase Ekona Mangandana Tambatangai Padre Haina MP Angumsa Bimol Akoijan upon the crane. India के Prime Minister Narendra Modi India दा Manipur दा लाकपा के मतंग दा BJP State Office दा पाउ पिरक पलेट्री हाइना BJP Manipur State के General Secretary ना हाई क्रे Numate humni chathakadaba capacity building program on natural dyeing technique thawrap ngasedike haudokre Loinana Northern India da ichauga mari lenaba thodok singna mi manga lekhidre Imes Waldang, Nasagade Madang, Sadaloisari, Ming Tabiri, Besumbo, Makana, Krumsari.